Jason Abdul Qadir mihata chenaba men accused khaba farabanina asiba hakchang loragani haina JAC na phangdorakli Joint Action Committee against the brutal killing of Jason Abdul Qadir allies achauba paubitek na Abdul Qadir mihat kamari lainana chenaba sing fagadabani haiduna khongjang changsinduna lakhibadu men accused oiriba longjam khaba police na farabanina asiba lausilagani amadi mahaki mathau mangam hayeng nungthilgi pung manga taba matamda paubitek polo ground da pangthoklagani adumakpu hairiba misi asigi matangda sarkar ge maikaidagi karigumba investigation chatharakpada asoiba yaroklabadi makha tana JAC na khongjang kaya changsingani haina phongdorakli men accused oiriba longjam khaba custody da lairabanina ngasi CSO mayam sing Manipur da leiriba amadi iramdam asigi ahlaman sing amadi JAC ga lonana apunba mefamama phamaba matungda ngasi warep khara lauki maroiba warep singi manungda hairiba Jason Abdul Qadir gi dead body ase aikoina loba haina su lepnare loinana ma kya chang asi makhata boina aikoina magi mathau mangam pangthokna magidamakta hayeng asigi pung manga taba matamda pautek polo ground da akhoi pangthok chagani aduga loinana hariba misi asigi matangda sarkar gi maikaidagi makha taba karigumba investigation chathakpa matamda asoiba karigumba lerakpa tarabadi JAC na CSO mayam sing punna Paminaraga makata by koi fireb lorokani amadi hariba tabaka sigidamakta misi sigidamakta Manipur police na miyangi yun khangna logi matungina tabak paikhat pirpagidamakta thagatpa phongdokchari loinana iramdam Manipur asida leiriba CSO sing Club Organization Maira Paibi Miam Singa Hariba Mihat Asi Janingi Haiduna Pongdokpagi physically amadi morally support to Bibigi Damaktasu Tagapa Pongdokchari Hayengi Janaza Gimatam Habdi Mato Mangam Taubagi timing asi Akoi Pung Mangada Lep Ibasida Loba Chapagi dead body low bachat pagi miam singsu saruk jabio haribasi pobitek tagi pung tramathoi taba matamda ekoi khongsan gani masigi sida miam punamak saruk jamin nasi aduga loinana makhatana hariba misi asigi matangda ekoina tongan ba khongjang sing aduada singdu matam kharagi oina ekoi handok chare aduga karigumba makhatana hariba investigation sing asida asoiba aranba jawrak lagadi JAC na CSO sing amadi club organization punsalaga makhata ba fireb ekoi logjagani